우리 Yumda, 공로 Pamde. 하이디 시라지라 가이 칸부지 안 야외바. 도끼마트 야메 시라지라 칸부지 하버디 칼라가데 이사제 숨 하이디 둥당 tum마가데 꼬까몬가 타이라 칸다고 코이네 레이지부 까리 마힝노 하라우데 하이다레 하라우데 라가마나 거기 레이리보 후지우지게 아와바세 솔루션 포럭포르가디 하라우자가도바 ꯀꯩꯅꯣꯒꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯏꯔꯥꯡꯗꯨꯗꯗꯤ ꯃꯥ ꯍꯧꯒꯠꯂꯒ ꯃꯊꯣꯟ ꯊꯥꯡꯒꯠꯂꯒ ꯆꯦꯜꯂꯤꯀꯣ ꯃꯌꯥꯝꯗ ꯄꯥꯎꯗꯝ ꯖꯒꯗꯧꯔꯤꯕ ꯑꯁꯤ ꯍꯌꯦꯡꯁꯤ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯗꯧꯔꯤꯕ ꯍꯥꯏꯗꯤ ꯃꯃꯥꯡꯊꯛꯇ ꯏꯔꯥꯡ ꯍꯧꯔꯛꯄꯗꯒꯤ ꯍꯧꯔꯒ ꯍꯥꯏꯇꯥꯔꯦ ꯆꯍꯤ 2.5 ꯍꯦꯟꯕꯁꯤ ꯂꯥꯛꯎꯗ꯭ꯔꯕ ꯃꯇꯨꯡ ꯍꯌꯦꯡꯁꯦ ꯂꯥꯛꯀꯗꯧꯔꯤꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯥꯟꯖꯦꯜꯂꯛꯇꯨꯅ ꯂꯩꯔꯤꯕ ꯃꯌꯨꯝ ꯃꯀꯩ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯕ ꯃꯐꯝꯁꯤꯡꯗꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕ ꯗꯤꯁꯄ꯭ꯂꯦꯁꯃꯦꯟ ꯄꯥꯔꯁꯟꯁꯤꯡꯒ ꯍꯥꯏꯇꯥꯔꯦ ꯏꯃꯥ ꯏꯆꯦ ꯏꯆꯜ ꯁꯤꯡꯁꯤꯒ ꯎꯅꯕꯒꯤ ꯄꯥꯎꯗꯝꯗꯗꯤ ꯇꯝꯖꯒꯗꯧꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯊꯝꯃꯛꯏꯕ ꯋꯥꯐꯝꯁꯤꯡꯁꯦ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗꯗꯤ ꯁꯥꯎꯅꯤꯡꯕ ꯄꯣꯛꯄ ꯂꯩꯔꯦ ꯁꯥꯎꯅꯤꯡꯉꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯇꯥꯔꯦ ꯁꯥꯎꯕꯝꯕꯨꯗꯤ ꯊꯣꯛꯄ ꯆꯍꯤ 2.5 ꯏꯔꯥꯡ ꯀꯜꯂꯤꯉꯩ ꯃꯇꯝꯗ ꯂꯥꯛꯇ꯭ꯔꯒ ꯍꯌꯦꯡ ꯂꯥꯛꯀꯗꯧꯔꯤꯕ ꯊꯦꯡꯉꯒ ꯍꯥꯏꯇꯥꯔꯦꯅꯦ ꯊꯦꯡꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯦꯡꯉꯕꯅꯤ ꯃꯗꯨꯒꯤ ꯍꯌꯦꯡ ꯂꯥꯛꯀꯗꯧꯔꯤꯕꯁꯤꯗ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄ ꯋꯥꯐꯝ ꯀꯌꯥ ꯑꯃꯁꯨ ꯂꯩ ꯑꯗꯨꯕꯨ ꯂꯥꯛꯑꯒꯅꯤ ꯍꯥꯏꯔꯕꯅꯤ나 마제 ꯂꯥꯛꯁꯨ ꯂꯥꯛꯇ꯭ꯔꯣꯕꯅꯤ나 ꯃꯁꯤꯗ ꯃꯤꯌꯥꯝꯗꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯐꯣꯡꯗꯣꯛꯏꯕꯁꯤ ꯂꯥꯛꯄꯒꯤ ꯀꯥꯟꯅꯕꯗꯨ ꯃꯈꯣꯏꯗ ꯂꯩꯔꯤꯕ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯇꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗ ꯀꯥꯟꯅꯕꯗꯨ ꯄꯤꯕꯤꯔꯝꯃꯨ ꯍꯥꯏꯕꯅꯤ ꯀꯔꯝꯕ ꯀꯥꯟꯅꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯁꯦ ꯄꯩꯁꯥ ꯄꯥꯏꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯖꯒꯦ ꯃꯈꯣꯏ ꯄꯩꯁꯥ ꯄꯥꯏꯍꯟꯕꯤꯔꯝꯃꯨ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯒꯤ ꯊꯕꯛ ꯍꯥꯞꯄꯤꯔꯝꯃꯨ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯤꯔꯝꯃꯨ ꯍꯥꯏꯕꯗꯨꯒꯤ ꯀꯥꯟꯅꯕꯗꯨ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯃꯣꯏꯗ ꯅꯤꯔꯤꯕꯁꯤ ꯁꯅꯥ ꯂꯨꯄꯥ ꯗꯥꯏꯃꯟ ꯅꯠꯇꯦ ꯃꯣꯏꯅ ꯅꯤꯔꯤꯕꯁꯤ ꯃꯈꯣꯏꯒꯤ ꯂꯩꯇꯕ ꯑꯣꯏꯒꯦꯔꯥ ꯂꯥꯏꯔꯕ ꯑꯣꯏꯒꯦꯔꯥ ꯏꯅꯥꯛ ꯈꯨꯟꯕ ꯑꯣꯏꯒꯦꯔꯥ ꯍꯥꯟꯅ ꯂꯩꯖꯔꯝꯂꯤꯕ ꯃꯌꯨꯝ ꯃꯀꯩꯁꯤꯡ ꯑꯗꯨꯗ ꯍꯟꯖꯤꯟꯍꯟꯕꯤꯔꯒ ꯍꯥꯟꯅꯒꯨꯝꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯕ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯈꯛꯇꯃꯛꯅꯦ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗꯒꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯇꯒꯤ ꯄꯥꯝꯃꯤꯕꯁꯦ ꯃꯁꯤ ꯍꯌꯦꯡꯁꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯥꯛꯀꯗꯧꯔꯤꯕꯁꯤꯗ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯤꯔꯝꯕ ꯑꯣꯟꯊꯣꯛꯅꯕ ꯍꯥꯏꯇꯥꯔꯦ ꯊꯕꯛꯁꯦ ꯄꯥꯏꯈꯠꯄ ꯑꯊꯨꯕꯗ ꯉꯝꯃꯝꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯇꯧꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯆꯔꯥꯡꯅꯕ ꯑꯃꯕꯨꯗꯤ ꯂꯩ ꯑꯗꯨꯕꯨ ꯌꯦꯡꯕꯗꯤ ꯇꯥꯔꯤ ꯍꯌꯦꯡꯁꯦ ꯀꯔꯤ ꯃꯈꯣꯏꯒꯤꯗꯃꯛꯇ ꯄꯥꯏꯈꯠꯄꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯇꯁꯦꯡꯕꯗꯤ ꯗꯤꯕꯦꯂꯞꯃꯦꯟꯠꯒꯤꯗꯃꯛꯇ ꯄꯩꯁꯥ ꯊꯥꯗꯔꯝꯕ ꯁꯦꯟꯁꯟ ꯀꯥꯏꯊꯅꯕ ꯕꯖꯦꯠ ꯊꯥꯗꯔꯝꯕ ꯃꯗꯨꯁꯨ ꯐꯠꯇꯕꯗꯤ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯇꯁꯦꯡꯅꯃꯛ ꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯤ ꯃꯌꯨꯝ ꯃꯀꯩ ꯂꯩ ꯍꯥꯏꯕꯗꯤ ꯃꯁꯥꯒꯤ ꯃꯔꯝꯗꯝꯗ ꯔꯤꯐ꯭ꯌꯨꯖꯤ ꯑꯃꯒꯨꯝꯅ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯃꯁꯥꯒꯤ ꯃꯔꯝꯗꯝꯗ ꯍꯥꯟꯅ ꯍꯟꯖꯟꯍꯟꯕ ꯃꯅꯤꯄꯨꯔ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯄꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯥꯡ ꯊꯥꯅ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯑꯣꯏꯅ ꯄꯤꯒꯗꯕ ꯑꯗꯨꯒꯨꯝꯂꯕ ꯊꯕꯛ ꯊꯧꯔꯝ ꯑꯃ ꯑꯣꯏꯔꯤ ꯔꯥꯏꯠ ꯇꯨ ꯂꯥꯏꯐ ꯍꯥꯏꯕꯁꯤ ꯂꯩꯇ ꯇꯥꯔꯒꯗꯤ ꯗꯤꯕꯦꯂꯞꯃꯦꯟꯠꯒꯤ ꯄꯥꯏꯈꯠꯄ ꯑꯣꯏꯒꯦꯔꯥ ꯑꯃꯒꯤ ꯇꯧꯕ ꯑꯣꯏꯒꯦꯔꯥ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯆꯟꯅꯐꯝꯗꯤ ꯂꯩꯔꯣꯏꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯁꯨꯝ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕꯁꯤꯡꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯀꯔꯤ ꯂꯥꯎꯊꯣꯛꯒꯅꯤ ꯀꯔꯤ ꯊꯕꯛ ꯄꯥꯏꯈꯠꯂꯝꯒꯅꯤ ꯍꯥꯏꯕꯗꯨꯁꯨ ꯐꯣꯡꯗꯣꯛꯄꯗꯣ ꯉꯥꯏꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯑꯁꯥ ꯑꯃꯒ ꯃꯪꯂꯥꯟ ꯑꯃꯒ ꯂꯣꯏꯅꯅ ꯍꯧꯖꯔꯛꯈꯤꯕ ꯃꯍꯩꯔꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤꯗꯤ ꯉꯁꯤꯗꯤ ꯃꯥꯡꯗꯧꯔꯤꯕꯁꯤꯅꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯃꯁꯤ ꯀꯅꯥ ꯊꯣꯛꯍꯟꯕꯅꯣ ꯀꯔꯤꯗꯒꯤ ꯑꯣꯏꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯗꯨꯃꯛ ꯌꯦꯡꯕ ꯇꯥꯕ ꯈꯪꯕ ꯃꯇꯝꯗ ꯑꯗꯨꯃꯛ ꯂꯣꯏꯅ ꯆꯣꯡꯊꯣꯔꯛꯑꯒꯅꯤ ꯍꯥꯏꯇꯥꯔꯦ ꯗꯣꯛꯇꯔ ꯑꯣꯏꯕ ꯄꯥꯝꯃꯝꯕ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯕ ꯄꯥꯝꯃꯝꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯆꯪꯕ ꯄꯥꯝꯃꯝꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯀꯤ ꯁꯦꯕꯥ ꯇꯧꯅꯤꯡꯕ ꯀꯌꯥ ꯑꯃ ꯂꯥꯏꯔꯤꯛ ꯇꯝꯖꯔꯝꯕ ꯃꯍꯩꯔꯣꯏ ꯀꯌꯥ ꯑꯃꯗꯤ ꯉꯁꯤꯗꯤ ꯈꯥꯡꯉꯨ ꯊꯛꯇ ꯂꯥꯟꯖꯦꯜꯂꯛꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯃꯪꯂꯥꯟ ꯄꯨꯡꯀꯥꯏ ꯀꯥꯏꯗꯅ ꯉꯁꯤꯗꯤ ꯂꯝꯖꯥꯎꯁꯤꯗ ꯊꯣꯛꯑꯒ ꯃꯈꯣꯏꯗ ꯇꯧꯔꯣꯏꯗꯕ ꯊꯕꯛꯁꯦ ꯍꯥꯏꯇꯥꯔꯦ ꯂꯩꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯥꯅ ꯀꯔꯤꯒꯤꯁꯨ ꯏꯀꯥꯏꯔꯝꯃꯣꯏ ꯇꯁꯦꯡꯕꯃꯛꯀꯤꯗꯤ ꯃꯗꯨ ꯏꯀꯥꯏꯒꯤꯗꯣ ꯊꯥꯗꯣꯛꯑꯒ ꯂꯥꯛꯏꯕ ꯃꯌꯥꯝꯁꯤꯗ ꯌꯣꯜꯂꯤꯅꯦ ꯑꯩꯅ ꯁꯤ ꯉꯝꯒꯗꯧꯔꯤꯔꯥ ꯑꯩꯒꯤ ꯑꯩꯈꯣꯏꯁꯦ ꯏꯖꯠ ꯂꯩꯇꯕ ꯃꯤꯇꯩ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯈꯤꯕꯁꯨ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯍꯔꯥꯎꯗꯦ ꯍꯥꯏꯇꯥꯔꯦ ꯍꯔꯥꯎꯗꯦ ꯂꯥꯛꯑꯒ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯍꯧꯖꯤꯛꯀꯤ ꯑꯋꯥꯕꯁꯦ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄ ꯑꯣꯏꯔꯒꯗꯤ ꯍꯔꯥꯎꯖꯒꯗꯧꯕ ꯑꯗꯨꯒ ꯃꯥꯅ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄꯁꯨ ꯉꯝꯗꯕꯤꯗ ꯃꯃꯥꯡꯗꯁꯨ ꯃꯥ ꯂꯥꯛꯑꯝꯃꯒ ꯃꯩ ꯆꯨꯔꯝꯕꯩ ꯇꯥꯏꯞꯇ ꯃꯥ ꯆꯠꯈ꯭ꯔꯒ ꯏꯔꯥꯡ ꯍꯧꯕꯒꯨꯝꯕ ꯇꯧꯈꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅꯦꯕꯀꯣ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗꯤ ꯁꯨꯡꯂꯥꯛ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯆꯍꯤ 2.5 ꯍꯦꯜꯂꯦ ꯁꯤꯐꯥꯎꯗ ꯂꯥꯛꯇꯕꯅꯦ ꯑꯗꯣ ꯍꯌꯦꯡꯗꯤ ꯂꯥꯛꯇꯣꯏꯅꯦꯕ ꯍꯣꯏ ꯏꯔꯥꯡ ꯀꯜꯂꯤꯉꯩꯗꯗꯤ ꯃꯥ ꯂꯥꯛꯈꯤꯗ꯭ꯔꯦ ꯑꯗꯨꯒꯤ ꯑꯁꯥꯎꯕ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯍꯌꯦꯡ ꯂꯥꯛꯀꯗꯧꯕꯁꯤꯗ ꯃꯥꯁꯦ ꯍꯔꯥꯎꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯥ ꯂꯥꯛꯄꯁꯦ ꯀꯔꯤ ꯇꯧꯍꯟꯅꯤꯡꯉꯤ ꯑꯗꯨ ꯑꯩꯈꯣꯏꯗꯤ ꯃꯥ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯆꯪꯕ ꯌꯥꯍꯟꯕꯤꯔꯝꯃꯗꯤ ꯑꯩꯈꯣꯏ ꯃꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯤꯅ ꯈꯜꯂꯤ ꯑꯩꯈꯣꯏꯁꯨ ꯆꯪꯅꯤꯡꯉꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯨ ꯂꯩꯕꯥꯛꯁꯤꯒꯤ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯔꯦ ꯔꯤꯂꯤꯐꯇ ꯂꯩꯔꯒ ꯉꯝꯅꯕ ꯏꯆꯥ ꯁꯦꯝꯕ ꯉꯝꯅꯕ ꯍꯣꯠꯅꯗꯅ ꯑꯩꯈꯣꯏ ꯁꯣꯔꯣꯛ ꯂꯝꯕꯤꯁꯤꯗ ꯏꯁꯥꯒꯤ ꯂꯝꯁꯤꯗ ꯑꯩꯈꯣꯏꯁꯦ ꯀꯔꯤ ꯍꯥꯏꯅꯤ ꯁꯩꯗꯥꯡꯉꯒ ꯆꯪꯅꯤ ꯐꯤꯅꯤꯕꯒꯤ ꯇꯥꯏꯞꯇꯁꯦ ꯑꯩꯈꯣꯏꯁꯦ ꯂꯩꯖꯔꯦꯕ ꯃꯁꯤꯁꯦ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯐꯝꯗꯨꯗ ꯍꯟꯖꯤꯟꯍꯟꯕꯤꯌꯣ ꯑꯩꯈꯣꯏꯁꯨ ꯁꯨꯃꯥꯏꯅ ꯂꯩꯕꯁꯦ ꯄꯥꯝꯖꯗꯦ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯈꯜꯂꯤ ꯍꯌꯦꯡꯁꯦ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯦ ꯂꯥꯛꯇꯣꯔꯦ ꯍꯥꯏꯇꯥꯔꯦ
ꯆꯍꯤ ꯑꯅꯤ ꯃꯈꯥꯏꯃꯨꯛꯇꯤ ꯂꯥꯛꯎꯗ꯭ꯔꯦꯀꯣ ꯅꯣꯏ ꯃꯌꯥꯝꯅ ꯑꯗꯩ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯂꯥꯛꯑꯣ ꯍꯥꯏꯕ ꯀꯥꯟꯗ ꯁꯤꯗꯩꯗ ꯀꯔꯤ ꯐꯥꯎꯏ ꯍꯌꯦꯡ ꯂꯥꯛꯇꯣꯏꯁꯦ ꯀꯩꯁꯨ ꯐꯥꯎꯖꯗꯦꯕꯀꯣ ꯑꯗꯣ ꯁꯥꯎꯗꯤ ꯁꯥꯎꯅꯤꯡꯉꯤꯀꯣ ꯖꯥꯟ ꯁꯥꯡ ꯀꯨꯏꯅ ꯇꯧꯔꯁꯨ ꯃꯥ ꯂꯥꯛꯄꯤꯗꯦ ꯑꯗꯨ ꯍꯥꯏꯅꯤꯡꯉꯤ ꯁꯥꯎꯅꯤꯡꯕꯗꯤ ꯐꯥꯎꯋꯦꯕ ꯑꯗꯣ ꯂꯥꯛꯄꯗꯤ ꯂꯥꯛꯇꯣꯔꯦ ꯍꯥꯏꯇꯥꯔꯦ ꯂꯥꯛꯄꯁꯤꯗ ꯅꯪꯒꯤ ꯊꯃꯣꯏꯗꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯀꯔꯤ ꯇꯧꯍꯟꯕ ꯄꯥꯝꯃꯤ ꯀꯔꯤ ꯍꯣꯏ ꯌꯨꯝꯗ ꯆꯪꯁꯤꯟꯕ ꯄꯥꯝꯃꯦꯕꯀꯣ ꯑꯗꯣ ꯃꯣꯏꯅ ꯆꯪꯍꯟꯕꯗꯤ ꯐꯪꯍꯟꯗ꯭ꯔꯦ ꯑꯗꯣ ꯍꯥꯏꯖꯅꯤꯡꯉꯤ ꯃꯥ ꯂꯥꯛꯏꯉꯩꯗ ꯆꯪꯍꯟꯅ ꯍꯧꯕꯗꯣ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯍꯥꯏꯅꯤꯡꯉꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯊꯦꯡꯅꯕ ꯐꯪꯉꯣꯏꯗꯕꯅꯤꯅ ꯎꯅꯕꯗꯤ ꯄꯥꯝꯕ꯭ꯔꯣ ꯎꯅꯕꯗꯤ ꯄꯥꯝꯃꯦ ꯑꯗꯨꯒ ꯅꯣꯏꯅ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯗꯣ ꯑꯗꯨꯒ ꯂꯥꯛꯑꯒ ꯀꯃꯥꯏꯅ ꯂꯩꯔꯤꯅꯣ ꯀꯥꯏꯁꯦ ꯎꯍꯟꯅꯤꯡꯕ ꯈꯪꯍꯟꯅꯤꯡꯕ ꯂꯩꯕ꯭ꯔꯥ ꯂꯩꯗꯤ ꯂꯩꯅꯤ ꯂꯩꯌꯦꯕ ꯏꯁꯥꯁꯦ ꯁ꯭ꯀꯨꯜ ꯇꯝꯃꯤꯕ ꯀꯩꯗꯧꯕ ꯑꯩꯕꯨꯗꯤ ꯍꯧꯖꯤꯛꯄꯨꯗꯤ ꯁ꯭ꯀꯨꯜ ꯇꯝꯗ꯭ꯔꯦ ꯄꯣꯠ ꯌꯣꯟꯕ ꯁꯨꯝ ꯆꯠꯆꯔꯦ ꯍꯣꯏꯕ ꯍꯥꯟꯅ ꯇꯝꯃꯛꯄ꯭ꯔꯣ ꯀ꯭ꯂꯥꯁ ꯀꯌꯥꯐꯧ ꯑꯩꯠꯄꯨ ꯇꯝꯃꯦ 8 ꯐꯥꯎ ꯑꯗꯨꯗꯒꯤ ꯂꯥꯟꯖꯦꯟꯅꯔ ꯍꯥꯏꯗꯤ ꯏꯔꯥꯡ ꯂꯥꯛꯑꯦ ꯂꯥꯟꯖꯦꯟꯅꯔꯛꯑꯦ ꯑꯗꯨꯒ ꯃꯈꯥ ꯇꯝꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤ ꯑꯣꯏꯗꯣꯏꯅꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯄꯩꯁꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯀꯣ ꯑꯗꯨꯒꯤ ꯄꯩꯁꯥ ꯂꯩꯇꯕꯒꯤ ꯑꯗꯣ ꯁꯤꯁꯦ ꯀꯩꯒꯨꯝꯕ ꯏꯔꯥꯡ ꯊꯣꯛꯑꯝꯗ ꯇꯥꯔꯒꯗꯤ ꯃꯈꯥꯗꯅ ꯇꯝꯅꯤ ꯀꯥꯏꯅ ꯈꯟꯕ꯭ꯔꯥ ꯀꯩ ꯍꯣꯏ ꯃꯈꯥ ꯇꯥꯅ ꯇꯝꯅꯤ ꯈꯜꯂꯤ ꯍꯥꯟꯅ ꯀꯔꯤ ꯑꯣꯏꯒꯦ ꯀꯥꯏꯗꯤ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ ꯍꯥꯟꯅ ꯀꯩꯁꯨ ꯈꯜꯂꯝꯗ꯭ꯔꯦ ꯍꯥꯏꯗꯤ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗꯅ ꯏꯔꯥꯡ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯑꯩꯁꯦ ꯁꯤꯃꯗꯤ ꯑꯣꯏꯒꯦ ꯁꯤꯃꯗꯤ ꯇꯧꯒꯦ ꯀꯥꯏꯅ ꯈꯟꯈꯤꯕ ꯃꯪꯂꯥꯟꯒꯨꯝꯕ ꯂꯩꯕ꯭ꯔꯥ ꯑꯧ ꯂꯩꯇ꯭ꯔꯦ ꯀꯩ ꯗꯣꯛꯇꯔ ꯇꯝꯕꯒꯨꯝꯕꯗꯣ ꯑꯣꯏꯅꯤ ꯈꯜꯂꯝꯕꯅꯦꯕ ꯑꯗꯨꯕꯨ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝ ꯃꯀꯩ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯤꯗ ꯂꯥꯟꯖꯦꯟꯅꯔꯛꯑꯒ ꯂꯩꯔꯦ ꯑꯗꯨꯗꯨꯅ ꯂꯥꯏꯔꯤꯛ ꯇꯝꯕꯁꯦ ꯈꯣꯡꯊꯥꯡꯗ ꯇꯣꯛꯑꯦ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯦ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯗ ꯍꯥꯏꯗꯤ ꯁꯨꯝꯕ ꯄꯨꯟꯁꯤꯒꯤ ꯃꯪꯂꯥꯟ ꯑꯃ ꯀꯥꯏꯈꯤꯕ ꯂꯥꯏꯔꯤꯛ ꯇꯝꯕ ꯈꯪꯊꯥꯡꯗ ꯇꯣꯛꯈꯤꯕ ꯂꯩꯇ ꯂꯥꯏꯔꯕ ꯁꯨꯝꯕ ꯊꯧꯗꯣꯛꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯣꯛꯂꯛꯄꯁꯦ ꯀꯔꯤ ꯍꯥꯏꯅꯤꯡꯉꯦ ꯑꯩ ꯊꯃꯣꯏ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕ꯭ꯔꯥ ꯀꯞꯅꯤꯡꯕ ꯀꯩ ꯑꯗꯨ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯍꯣꯏ ꯊꯋꯥꯏꯕꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯣ ꯁꯥꯎꯗꯤ ꯁꯥꯎꯅꯤꯡꯉꯦ ꯃꯣꯏꯗꯁꯨ ꯀꯦꯟꯗ ꯂꯥꯟ ꯆꯦꯟꯅꯔꯛꯑꯦ ꯑꯩꯈꯣꯏꯅ ꯀꯧ ꯀꯥꯟꯗ ꯃꯣꯏ ꯂꯥꯛꯄꯤꯗꯦ ꯁꯨꯝꯕ ꯀꯩꯅꯣ ꯇꯧꯀꯥꯟꯗ ꯂꯥꯛꯑꯦꯀꯣ ꯑꯗꯨꯏꯗꯤ ꯁꯥꯎꯅꯤꯡꯉꯦ ꯃꯣꯔꯦ ꯍꯥꯏꯕꯁꯤ ꯌꯨꯝꯅꯦꯕ ꯄꯣꯛꯅꯐꯝꯅꯦꯕ ꯑꯩꯈꯣꯏ ꯂꯩꯁꯨ ꯃꯩ ꯂꯣꯏ ꯊꯥꯗꯣꯛꯄꯤꯔꯦ ꯀꯣ ꯑꯗꯨꯅ ꯃꯣꯔꯦ ꯏꯔꯝꯗꯝꯗꯨꯗ ꯑꯃꯨꯛꯇ ꯍꯟꯖꯤꯟꯕꯤꯔꯣ ꯏꯔꯥꯡꯗꯨ ꯂꯣꯏ ꯅꯦꯝꯊꯕꯤꯔꯣ ꯁꯤꯅꯤ ꯃꯣꯏꯗ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯨꯅ ꯄꯨꯟꯁꯤꯁꯦ ꯁꯨꯝ ꯍꯥꯏꯗꯤ ꯅꯣꯡꯃꯒꯤ ꯀꯞꯄ ꯂꯦꯞꯇꯦꯕ ꯃꯣꯔꯦ ꯍꯥꯏꯕꯁꯤ ꯌꯨꯝꯅꯦꯕ ꯄꯣꯛꯅꯐꯝꯅꯦꯕ ꯑꯩꯈꯣꯏ ꯑꯗꯨꯅ ꯉꯁꯤ ꯃꯥ ꯂꯥꯛꯀꯅꯤ ꯍꯥꯏꯁꯤ ꯌꯥꯝ ꯍꯔꯥꯎꯏ ꯃꯣꯔꯦꯗ ꯆꯪꯍꯟꯗꯧꯔꯤꯅꯀꯣ ꯑꯗꯨꯅ ꯏꯔꯝꯗꯝꯁꯤꯗ ꯃꯣꯔꯦꯁꯤꯗ ꯄꯨꯕꯤꯔꯒ ꯑꯩꯈꯣꯏꯕꯨ ꯌꯨꯝ ꯁꯥꯗꯅ ꯈꯣꯠꯇꯅ ꯐꯖꯒꯦꯔꯥ ꯐꯖꯔꯣꯏꯔ ꯁꯥꯕꯤꯔꯒ ꯃꯣꯔꯦꯗ ꯂꯩꯍꯟꯕꯤꯌꯨ ꯁꯤꯅꯤ ꯃꯣꯏꯗ ꯍꯥꯏꯒꯦꯅ ꯑꯕꯣꯛꯅ ꯍꯥꯏꯔꯤꯁꯦ ꯌꯥꯝ ꯋꯥꯔꯦꯕ ꯃꯣꯏꯅ ꯑꯩꯈꯣꯏꯕꯨ ꯂꯩꯐꯝ ꯈꯪꯗꯗꯅ ꯍꯧꯖꯤꯛꯁꯦ ꯇꯥꯡꯖꯔꯒ ꯁꯤꯗ ꯂꯩꯔꯦ ꯏꯃꯥ ꯄꯣꯛꯂꯩꯁꯨ ꯁꯤꯗ ꯂꯥꯛꯄ ꯅꯠꯇꯦ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯑꯝꯇ ꯃꯥ ꯂꯥꯛꯄꯁꯦ ꯂꯥꯛꯀꯅꯤ ꯍꯥꯏꯁꯦ ꯍꯔꯥꯎꯔꯦ ꯑꯩꯈꯣꯏ ꯃꯣꯔꯦꯗ ꯆꯪꯍꯟꯗꯧꯔꯤꯅ ꯍꯥꯏꯒꯦꯅ ꯑꯗꯨꯅꯤ ꯍꯥꯏꯗꯤ ꯃꯥ ꯍꯥꯟꯅ 이복 자희 아홉 파질라거든 하이다라. 아홉 파질라거도래 거기에 자희 아홉 파도래. 자희 아홉 파도래 쭉 룩다나 호직체 머리에다 상한 배와서 하이게 상한다 배죠 하이드래. 아코이 부까람바 마옹가 탐비리노바 거의 सरका पालिसिबोबा अनुना कोइना हाइजनिंगिदि मोरेसिदा अमदादि चंगहन बिउ हैना मुति हयेंग हाजि लाक्तोरि हाइसे हयेंग लो हयेंग ने ओ हयेंग लाक्तोरि जे मुति दो उनरगा कोइ मयाम जे मोरेगि पुनमक से इरमदमदो हनन बिउ हैना हाइगेन तौदरिम मोरेदा याम वाना हादि इसकमिना सुम पोग्लाबनिना खांगु थक्ता मोरे खुंदारु बसु नते ahal lamman पोपिरमे को अबोकसे अदु याम नुआइते अबोक याम कमिंग खलुरगा तदी चलन बियोना तदी हाइगेन तो बोदो रिलिक अंदर लेर मतुंग दाइतारा अहन ओरागा खुयातुसिना मागी पोना फंगनंदा अदुनि खुयातुसिना पोना मोरेजिदा चलन बियु सिने कोइना हाइदि लैगिदबा यावरे हाइतारेको मागी मरमदा हंजबा ngamdana अदुगी पाखपा कइका लैब्रा कमाय तब आइगी इरमदमजिदा आदगी लाकपदरो ए याम यावरे हाइदि सिदैदा रिलिक अंदर लैरबा मतुंगदना हंजबा ngamdana लैरबनिना मागी मयुमदुदा हाइदि थवाइ थारगजु नारकपदै ओइरो अहल ओइरपदो लैगिदबदो मागी मयुमदुदा लैजदबा हाइतारेना
ꯍꯥꯏꯗꯤ ꯅꯥꯔꯛꯄ ꯑꯣꯏꯔꯣ ꯂꯩꯒꯗꯕ ꯑꯣꯏꯇꯥꯔꯗꯤ ꯈꯔ ꯈꯨꯌꯥꯇꯨꯁꯤꯅ ꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯌꯦꯕꯀꯣ ꯆꯨꯝꯃꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯈꯨꯌꯥꯇꯨꯁꯤꯅ ꯌꯨꯝꯗ ꯍꯜꯂꯒ ꯁꯤꯖꯅꯤꯡꯉꯦꯕ ꯃꯣꯔꯦ ꯍꯥꯏꯗꯨꯗ ꯑꯩ ꯄꯣꯛꯅꯐꯝꯗꯨꯗ ꯁꯤꯗ ꯌꯨꯝꯁꯨ ꯅꯠꯇꯦ ꯁꯤꯗꯗꯤ ꯁꯤꯅꯤꯡꯗꯦꯕ ꯀꯣ ꯑꯗꯨꯅꯤꯗ ꯏꯁꯨꯁꯤꯡꯗ ꯍꯥꯏꯔꯤꯁꯦ ꯑꯗꯨ ꯐꯪꯒꯅꯤꯅ ꯈꯟꯕ꯭ꯔꯥ ꯐꯪꯉꯣꯏꯅ ꯈꯟꯕ꯭ꯔꯥ ꯇꯧꯔꯤꯁꯤꯅ ꯃꯥꯅ ꯗꯤ ꯆꯪꯍꯜꯂꯗꯤ ꯃꯣꯏ ꯁꯔꯀꯥꯔꯅ ꯆꯪꯍꯜꯂꯗꯤ ꯀꯔꯤꯒꯤ ꯉꯝꯃꯣꯏꯗꯧꯅꯣ ꯇꯛꯊꯣꯛꯑꯗꯤ ꯃꯣꯏ ꯇꯛꯊꯣꯛꯄ ꯍꯥꯏꯗꯤ ꯃꯣꯏ ꯇꯣꯉꯥꯟꯅ ꯂꯩꯌꯨ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔ ꯂꯣꯏꯔꯦ ꯍꯥꯟꯅꯒꯤ ꯂꯩꯔꯤ ꯑꯗꯨꯃꯥꯏꯅꯀꯣ ꯃꯣꯏꯗ ꯍꯧꯖꯔꯛꯄꯩ ꯋꯥꯅꯦꯕ ꯑꯩꯈꯣꯏꯗꯤ ꯄꯨꯂꯞ ꯂꯩꯃꯤꯟꯅꯩ ꯅꯨꯡꯁꯤꯅꯕ ꯑꯗꯨꯝ ꯄꯥꯝꯃꯤ ꯃꯣꯏꯗꯤ ꯍꯥꯟꯅꯗꯩꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯅꯕꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯅꯩ ꯑꯇꯣꯞꯄ ꯃꯣꯏ ꯅꯦꯛꯑꯒ ꯁꯥꯏꯠꯇ ꯇꯧꯕꯩꯗꯤ ꯈꯪꯗꯦꯕꯀꯣ ꯍꯦꯛꯇ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯍꯦꯛꯇ ꯍꯧꯔꯛꯄ ꯏꯍꯧꯅꯦꯕ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯑꯍꯟꯁꯨ ꯑꯣꯏꯁꯜꯂꯛꯑꯦ ꯆꯍꯤ 3 ꯐꯥꯗꯧꯔꯦ ꯏꯔꯝꯗꯝꯁꯤꯗ ꯍꯜꯂꯒ ꯈꯨꯌꯥꯇꯨꯁꯤꯅ ꯁꯤꯔꯨꯔꯁꯨ ꯃꯐꯝꯗꯨꯗ ꯁꯤꯅꯤꯡꯉꯦ ꯍꯥꯏꯕ ꯑꯗꯨꯒꯤꯅꯤꯗ ꯑꯗꯨꯗꯤ ꯑꯇꯣꯞꯄ ꯁꯨꯝ ꯍꯪꯉꯨꯏꯒꯦ ꯍꯣꯏ ꯍꯣꯏ ꯂꯐꯣꯏ ꯆꯥꯎ ꯌꯥꯔꯦ ꯌꯥꯔꯦ ꯍꯥꯏꯅꯤꯡꯕꯗꯤ ꯌꯥꯝꯃꯦ ꯍꯥꯏꯗꯤ ꯆꯍꯤ 2 ꯍꯦꯟꯖꯜꯂꯛꯑꯕ 3 ꯁꯨꯔꯛꯇꯧꯔꯕꯅꯦꯕ ꯑꯩꯈꯣꯏ ꯁꯤ ꯂꯥꯟ ꯆꯦꯜꯂꯒ ꯂꯩꯔꯤꯁꯦ ꯁꯤꯗꯩꯁꯤꯗ ꯃꯣꯗꯤꯖꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯍꯟꯅ ꯌꯦꯡꯉꯛꯇ꯭ꯔꯕꯅꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯗꯤ ꯂꯥꯛꯄꯤꯌꯣꯅ ꯆꯦꯁꯨ ꯃꯌꯥꯝꯅ ꯁꯤꯗꯩꯁꯤꯗ ꯀꯧꯗꯅ ꯈꯣꯠꯇꯅ ꯇꯧꯕꯁꯤꯐꯥꯎꯗ ꯍꯟꯅ ꯌꯦꯡꯕꯤꯔꯛꯈꯤꯗ꯭ꯔꯕꯅꯦꯕ ꯑꯩꯈꯣꯏꯁꯦ ꯆꯍꯤ 3 ꯍꯥꯏꯔꯛꯇꯧꯔꯕꯁꯤꯐꯥꯎꯗ ꯑꯗꯣ ꯃꯥꯅ ꯍꯌꯦꯡꯁꯦ ꯈꯪꯍꯧꯗꯅ ꯃꯣꯗꯤꯅ ꯂꯥꯛꯄꯤꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯌꯥꯝ ꯂꯥꯏꯕꯛ ꯐꯕꯅꯦ ꯑꯗꯣ ꯍꯟꯗꯛ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯣꯔꯦꯗ ꯍꯟꯖꯟꯕ ꯃꯣꯔꯦꯗ ꯈꯝꯗꯥ ꯂꯩꯇꯥꯗꯅ ꯑꯃꯨꯛ ꯅꯧꯅ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅꯒꯤ ꯂꯩꯕ ꯄꯨꯟꯁꯤ ꯑꯗꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏ ꯍꯤꯡꯕ ꯄꯥꯝꯃꯤ ꯑꯗꯨꯒ ꯏꯔꯥꯡ ꯅꯥꯀꯟ ꯑꯅꯤꯃꯛꯀꯤ ꯏꯔꯥꯡꯁꯦ ꯂꯣꯏꯁꯤꯟꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯃꯇꯤꯛ ꯆꯥꯕ ꯐꯣꯔꯁ ꯊꯝꯕꯤꯔꯒ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯗꯕ ꯐꯣꯔꯁ ꯃꯇꯤꯛ ꯆꯥꯅ ꯊꯝꯕꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯍꯤꯡꯒꯣꯜ ꯁꯝꯕꯟꯁꯤꯡꯗꯣ ꯉꯥꯛ ꯁꯦꯜꯂꯒ ꯑꯩꯈꯣꯏ ꯐꯖꯅ ꯂꯩꯖꯅꯤꯡꯉꯤ ꯑꯗꯣ ꯃꯥꯅ ꯂꯥꯛꯀꯗꯧꯔꯤꯕꯁꯦ ꯀꯅꯥꯒꯨꯝꯕ ꯈꯔꯅꯗꯤ ꯏꯂꯦꯛꯁꯟ ꯅꯛꯁꯜꯂꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯂꯥꯛꯄ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯁꯨ ꯂꯩ ꯅꯠꯇ꯭ꯔꯒꯅ ꯇꯁꯦꯡꯅ ꯗꯤꯁꯄ꯭ꯂꯦꯁꯃꯦꯟ ꯄꯥꯔꯁꯟ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯃꯌꯥꯝꯁꯤ ꯈꯜꯂꯒ ꯂꯥꯛꯄꯅꯦꯅ ꯍꯥꯟꯅ ꯎꯕꯁꯤ ꯆꯨꯝꯃꯦꯅ ꯈꯟꯕ꯭ꯔꯥ ꯂꯥꯜꯂꯦꯅ ꯈꯟꯕ꯭ꯔꯥ ꯑꯗꯨꯒꯤ ꯃꯇꯥꯡꯗꯤ ꯑꯩꯈꯣꯏꯗꯤ ꯍꯥꯏꯗꯤ ꯃꯣꯏ ꯄꯣꯂꯤꯇꯤꯛꯁꯀꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏ ꯀꯌꯥ ꯈꯪꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯚꯣꯠ ꯈꯣꯝꯕ ꯂꯥꯛꯄ ꯂꯥꯛꯇꯕ ꯑꯩꯈꯣꯏꯒꯤꯗꯤ ꯀꯩꯁꯨ ꯃꯊꯧ ꯇꯥꯗꯦ ꯑꯩꯈꯣꯏꯒꯤꯗꯤ ꯌꯨꯝ ꯆꯪꯕ ꯌꯨꯝ ꯍꯟꯖꯟꯕꯤꯕ ꯃꯔꯨ ꯑꯣꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯑꯣꯏꯕ ꯄꯣꯏꯟꯁꯦ ꯌꯨꯝ ꯍꯟꯕꯤꯌꯨ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯟꯅꯤꯡꯉꯦ ꯌꯥꯝ ꯋꯥꯔꯦ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯂꯩꯕꯁꯦꯀꯣ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯈꯣꯠꯄ ꯌꯥꯝ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯦ ꯑꯩꯈꯣꯏꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯦ ꯏꯁꯥꯁꯦ ꯑꯩ ꯍꯧꯖꯤꯛ ꯀꯩ ꯍꯥꯏꯅꯤ ꯍꯤꯡꯉꯤꯕ ꯑꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯤꯡꯉꯤꯁꯦ ꯏꯁꯥꯁꯦ ꯅꯨꯡꯗꯥꯡ ꯇꯨꯝꯕ ꯀꯥꯟꯗꯀꯣ ꯍꯥꯏꯗꯤ ꯁꯤꯔꯁꯤꯔ ꯀꯥꯏ ꯈꯟꯕꯁꯦ ꯌꯥꯝ ꯌꯥꯎꯋꯦꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯦ ꯁꯤꯔꯁꯤꯔ ꯈꯟꯕꯁꯦ ꯍꯥꯏꯕꯗꯤ ꯈꯜꯂꯀꯥꯟꯗ ꯏꯁꯥꯁꯦ ꯑꯁꯨꯝ ꯍꯥꯏꯗꯤ ꯅꯨꯡꯗꯥꯡ ꯇꯨꯝꯕ ꯀꯥꯟꯗ ꯀꯣꯛꯀ ꯃꯣꯟꯒ ꯇꯥꯏꯅꯔꯀꯥꯟꯗꯀꯣ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯤꯕꯨ ꯀꯔꯤ ꯃꯍꯤꯡꯅꯣ ꯍꯥꯏꯗꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤꯁꯨ ꯂꯩꯇꯦ ꯑꯗꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯇꯥꯟꯗꯧꯁꯨ ꯑꯩꯈꯣꯏꯗꯤ ꯄꯩꯁꯥꯁꯨ ꯄꯥꯏꯗꯦ ꯄꯩꯁꯥꯁꯨ ꯂꯩꯖꯗꯦ ꯌꯨꯝꯗ ꯁꯨꯝ ꯇꯦꯛ ꯁꯨꯖꯔꯒ ꯂꯩꯖꯕꯅꯦ ꯃꯣꯔꯦꯗ ꯑꯗꯣ ꯁꯤꯗ ꯂꯥꯛꯄꯗꯩꯗꯤ ꯀꯩꯝꯇ ꯈꯨꯠꯇꯁꯨ ꯂꯨꯄꯥ ꯑꯃꯁꯨ ꯄꯥꯏꯗꯅ ꯂꯥꯛꯏ ꯑꯗꯒꯤ ꯁꯤꯗ ꯈꯪꯅ ꯆꯥꯟꯅꯕꯁꯨ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯗꯨꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯇꯥꯟꯐꯝꯁꯨ ꯂꯩꯇꯦ ꯑꯗꯩ ꯑꯉꯥꯡꯒꯤ ꯐꯤ ꯊꯤꯒꯗꯕ ꯈꯣꯠꯀꯗꯕ ꯇꯨꯏꯁꯟ ꯐꯤ ꯊꯤꯒꯗꯕ ꯑꯉꯥꯡꯒꯤ ꯁ꯭ꯀꯨल ꯕꯦꯟ ꯀꯩꯀꯥꯗꯣ ꯍꯥꯏꯗꯤ ꯃꯤꯁꯨ ꯂꯣꯏꯅ ꯇꯝꯅꯔꯤꯕꯅꯤꯅ ꯑꯩꯁꯨ ꯏꯆꯥꯗꯣ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜꯗꯗꯤ ꯇꯝꯍꯟꯅꯤꯡꯗꯦꯕ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯇꯝꯍꯟꯅꯤꯡꯉꯦ ꯑꯗꯣ ꯇꯝꯍꯟꯅꯤꯡꯉꯦ ꯑꯗꯨꯅ ꯄꯩꯁꯥꯗꯤ ꯂꯩꯇꯕꯅꯤꯅ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯈꯜꯂꯦ ꯑꯗꯒꯤ ꯑꯅꯥꯕ ꯃꯌꯥꯝꯁꯤꯅ ꯁꯤꯗ ꯂꯥꯛꯄꯗꯒꯤ ꯌꯥꯝ ꯅꯥꯔꯦ ꯑꯩꯁꯦ ꯑꯣꯄꯔꯦꯁꯟ ꯑꯃꯁꯨ ꯇꯧꯔꯨꯔꯦ ꯑꯗꯣ ꯌꯥꯝ ꯍꯥꯏꯗꯤ ꯍꯤꯡꯒꯗꯕ ꯃꯤ ꯀꯌꯥ ꯑꯃꯁꯨ ꯂꯣꯏꯅ ꯁꯤꯖꯜꯂꯛꯑꯦ ꯍꯥꯏꯇꯥꯔꯦ ꯋꯥꯈꯜꯗ ꯄꯩꯁꯥ ꯇꯥꯟꯐꯝ ꯂꯩꯔꯛꯇꯕ ꯁꯨꯝꯕ ꯃꯌꯥꯝꯁꯤꯅ ꯁꯨꯝ ꯑꯩꯈꯣꯏ ꯃꯣꯔꯦ ꯃꯤꯖꯟ ꯑꯃꯅ ꯂꯣꯏꯅ ꯃꯤ 30 ꯍꯦꯟꯅ ꯁꯤꯖꯜꯂꯛꯑꯦ 40 ꯁꯨꯔꯛꯇꯣꯔꯦꯕ ꯃꯤ ꯁꯤꯔꯛꯏꯁꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯟꯅꯤꯡꯉꯦ ꯌꯨꯝꯗ ꯍꯜꯍꯟꯕꯤꯌꯣ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯕ ꯑꯇꯩ ꯀꯩꯁꯨ ꯍꯥꯏꯅꯤꯡꯕ ꯂꯩꯇꯦ ꯌꯨꯝꯗ ꯍꯟꯖꯟꯕꯤꯌꯣ ꯁꯤ ꯈꯛꯇꯪ ꯍꯥꯏꯅꯤꯡꯉꯤ ꯁꯝꯁꯣꯅ ꯃꯣꯗꯤ ꯂꯥꯛꯄꯗꯨ ꯋꯦꯜꯀꯝ ꯑꯗꯨꯝ ꯇꯧꯒꯦ ꯇꯧꯕꯗꯨꯕꯨ ꯃꯍꯥ ꯂꯥꯛꯑꯦ ꯍꯥꯏꯕꯗꯨꯒꯤ ꯀꯥꯟꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯏꯆꯦ ꯍꯣꯏꯅ ꯌꯨꯝ ꯍꯟꯖꯟꯕꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯔꯝꯕꯗꯨ ꯄꯥꯝꯃꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯅꯤ ꯇꯁꯦꯡꯅ ꯃꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯍꯨꯟꯅꯕ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯝꯕ ꯑꯩꯈꯣꯏ ꯀꯩꯁꯨ ꯈꯪꯗꯦ ꯌꯥꯎꯁꯨ ꯌꯥꯎꯖꯗꯦ ꯑꯩꯈꯣꯏ ꯑꯗꯨ ꯈꯪꯁꯨ ꯈꯪꯖꯗꯦ ꯍꯥꯏꯗꯤ ꯈꯪꯕꯩ ꯃꯊꯧꯁꯨ ꯇꯥꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯥꯝꯕꯁꯦ ꯃꯣꯗꯤꯅ ꯂꯥꯛꯏꯉꯩꯗ ꯑꯩꯈꯣꯏꯁꯦ ꯌꯨꯝꯗ ꯍꯟꯖꯟꯍꯟꯕꯤꯕ ꯃꯥ ꯂꯥꯛꯏꯉꯩꯁꯤꯗ ꯉꯁꯤꯃꯛ ꯍꯌꯦꯡꯃꯛ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯟꯖꯟꯍꯟꯕꯤꯕ ꯁꯤꯃꯛ ꯄꯥꯝꯃꯦ ꯃꯍꯥꯛꯇꯒꯤ ꯐꯣꯡꯗꯣꯔꯛꯄꯗꯣ ꯑꯩꯈꯣꯏꯒꯤ ꯋꯥꯁꯦ ꯇꯥꯕꯤꯕ ꯑꯗꯣ ꯃꯥꯅ ꯍꯌꯦꯡ ꯂꯥꯛꯄꯁꯤꯗ
ꯑꯩꯈꯣꯏꯁꯦ ꯎꯅꯕꯤꯒꯗ꯭ꯔꯥ ꯎꯅꯕꯤꯔꯣꯏꯗ꯭ꯔꯥ ꯑꯗꯨꯃꯗꯤ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯣꯠꯇꯗꯤ ꯎꯅꯖꯅꯤꯡꯉꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯂꯩꯐꯝꯁꯤꯗꯁꯨ ꯂꯥꯛꯍꯟꯅꯤꯡꯉꯦ ꯑꯗꯒꯤ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯑꯁꯤꯁꯨ ꯍꯪꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯍꯥꯏꯗꯤ ꯑꯁꯨꯛ ꯀꯨꯏꯅ ꯍꯪꯍꯟꯅꯤꯡꯕꯗꯨ ꯂꯥꯛꯇꯕꯅꯤꯅ ꯍꯌꯦꯡꯗꯤ ꯈꯨꯗꯛꯇ ꯂꯥꯛꯇꯣꯏꯅꯤ나 ꯂꯥꯛꯑꯒ ꯁꯤꯗ ꯑꯩꯈꯣꯏ ꯀꯩ ꯋꯥꯠꯂꯤ ꯀꯩ ꯇꯧꯔꯤꯅ ꯍꯪꯕꯤꯕꯗꯣ ꯌꯥꯝ ꯄꯥꯝꯖꯩꯌꯦ तसेंतसेमकना हयेंग लाकदोरिबा नरेंद्र मोदी की खोंचत असि मपुंग ओइना मणिपुर थोलब इरांग असिगिना हाइतारे मयामना पेंदब वाफम कयाम फोंदोरकलिबसे अदुना मरम ओइरागा हारिबा माहाकी डेवलपमेंट की सेंक्शन काइथरकपा अदगिदि बजेट काइथबा अदुगिदुदि याम चिने एप्रिशिएट तवे हरावे हाइतारे अदु हरावबा तारगसु मरु ओइना होजि मांगदा तारिबदि डिस्प्लेसमेंट पासन सिंग मयुम मकै हंजनबा ngamdana लैरिबा मियोइ सिंग असि मफम लैरिबा जगह से लाआगा हाइतारेने कमायना लैरि कमाय चाथागा लैरि करम पुंसी महिंग अमदा हिंगी मखोगी अपाम वाखलोंदना करिनो हाइबदु तसेंगबदि हुजिक मांगदा तारगा मणिपुरगिना मांगदा तारगा लैरिबसि रिलीफ कैम्पदा लैरिबा मयामसकी वॉइस सिना हाइतारे मसिमक तसेंगना महाकी मनाकों यौना ममित मखोंगना उना खंगागा चप्पीखिबा तारगदि अमदि मदुगिदमकता थबक पाइखतपिरम पाखलकपा तारगदि मदुना हेना महाक लापगी महि चाबा हाइबदु ओइगनि हाइबनि मदु नतदना हारिबा मयामसि नाथैरमलगा तोंगानबा माइकई अमरोंदा चखिबा तारगदि मदुमक पेंदबा निंगमदबा हाइतारे हेना साउनिंगबा खोइरां खोसनबा पोलकनि हाइबनेको जे अमरोंगदि साउनिंगे हाइबदि चाही अनि मखाय अहुम फाजलक्त्रबा मदमजुदा मिसी मिना म्याम थोखरेको माइना सीजी ममांगदिना माना सोप तौसनबिरमगा कनो तौना खरा ngaliकांदा तौबिरमगदि इरांजिजु थुना लोइसननि अदेगी अखोइजु सुमाइना लिकेमदि याम वाना लैजे लैरमदबसु यायना आइना हाइनिंगे अदुगा मा ला मतुंगदा सोप तौसलगा अखोइ इसा इसागी युमदा थुना हलनिंगे अखोइ खोइना लिकेमदा जुम कुइना लैबदे लैनिंगक्त्रे अदेगी युमदा थुना हललगा शांतिपुरागा यानापुरागा युमदा थुना हलनबिरोना हाइजनिंगे Yumda Hanjanbadu पामेबा लाइङै मनुंगसिदबा अदु हुजिखिदि हाइदि अयामना असावबा फोंदोबजु मयाम याव हाइदा साउनिंग तारगजु इमाना हाइसे तसेंगदि लाखनि हारबदिना लाखपिरो मोरिदा हंजन हनबियो हाबना हुइसेम सिरि मफमदे लाखनिंबा हाइतारेको इमा होइना लैयो पुंसि महिंजे हनिंबा लैब्रादा इमा होइनागा वारि सानबा खुदोंजाब पिहनिंबा लै कै हाइदिनि उहनिंगे लानिंगे अखोइना लैरिबो खुलैजे मोय माना मसामंगना लागा अखोइजे सुमाने लैरंबा नते युमदा नत्रा अदो अखोइ हुजिक लैरिजे करम मोंगदा लैरिबनो सुआं वाजदे अखोइगी इरानजे करिनो अदुमाइना माना सिदै लागा अखोइ अवाला पा मयामदे यंजनबिदना खोलेनबिदना अदे अखोइ इचा इसुगी फ्यूचर कुमाइना लैरि खोलि हाइबजे पुंसि महिंजे यंगननिंगे मा लागा नते युमदा हंजलनबा अखोइ रिलिकेन चाहि ओम सुजलक्तोरे सिदैजिदा लैरैजे अदु माना हुजिकजे मयाम सिरना लोइरा मतुंगदा लोइरमदाइदा लाए लोइरमदाइदा लामिना अखोइजे थुना युमदा हलनबियो हाइबजे हायनिंगे मा लागांदा अदु सिदैदा अखोइगी मोइगी था खरगी पैसा पीबा चाबा थाखोजा सिसिना अदुम यायन कै सिदैदि कै हाइबिनिंगे पेंदबदि मयाम लैदा मोइ था अखोइना अखोइ चाकथुम खरजिना सिदैजिना मैनेज तौबसु ngamde angang lailaisu tamba khotpa khara charaga pungi hingbagi phibam ne khoina lairiji ko kaisu asa laitre plan laitre ade akoi punsi je pra zero daine horai je ango नौना खुंदा करीम लेंबा ते सेलिबा फिरो दु कतने सेलगा लाइजे अवाटपा गातने अदु मोइने पिजिदे अखोइ नोंमगि चाबि थकपि अदु दु कतने अखोइ पुंसि महिंदा सामता लैत्रबने अदुना कनो तौगेरा फजरोरा अखोइ युमदुदा थुना हललगा अखोइ इरमदमदुदा अखोइ हिंबगी प्लान हाइबदि लैदनको लंबी सुबम नोंबम सिदैजिदे अखोइदि मिनौ लाकगुमने हाइबा कैम खंबना ते हाइबा अदु मा लागा फजना मा लाई कांजिदा युमदा हंजलहनवो हाइबजे खतंग हाइजनिंग तांसिदा हाइनिंगबबुदि याम लैबा अदैदा कै हाइसिगे सुकुइबसे मा नुंग होगलाखिदे अदुगा कनोगी पाकिस्तानी इरांगदि मा हवलग मथोन थाला चेलिको अखोइ होजि इसागे युमसिदा इसाना साइदांबि ओना लैरेबा कामपा रिलीफ कैम्पसिदा सही अनि मखाइ फारे साइदांग इसा युमदा लैबा हाइबसे अखोइ थमोइदा कया मतिंग नुंगाय मोइदगे हाइबसे अखोइ साना खंगी लान चेंदबा रिफ्यूजी ओइदबा मिनदि खंगoi हाइजनिंगे अदुना हंदक लाक्पीबसिदा अतैमक्ति हाइजरोय हौगिबना हौगिबो ओइरे लान सि लोइसनबिरेगा लान बदि लोइगरे हाइबिरे अदुबो अखोइदे ngasi रिलीफ कैम्पदा दुम लैजरि सिना लान लोइदबे खुदम हमनि हाइजगे अदुना लाक्पीरिङाइ सिदा अखोइबु युमयुमदा थिंबिरमबसे मसिनतंग अखोइ पामजै अतैतैदि हाइजरोय प्रॉब्लम मयाम हमनि युमना तमनिना युमदा लैरिङाइदसु ओजा मसा ओइजरागा याम वाइ संना इङना
ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯍꯟꯗꯅ ꯏꯆꯥꯁꯤꯡꯁꯦ ꯑꯋꯥꯕ ꯑꯝꯇ ꯈꯪꯗꯅ ꯂꯩꯖꯔꯛꯏ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯦꯝꯁꯤ ꯂꯩꯕꯁꯤꯗ ꯑꯋꯥꯕꯁꯦ ꯊꯦꯡꯀꯥꯡ ꯀꯌꯥꯗꯅꯤ ꯍꯥꯏꯇꯥꯔꯦ ꯃꯈꯜ ꯃꯈꯜꯒꯤ ꯑꯋꯥꯕꯁꯦ ꯃꯌꯥꯝ ꯃꯥꯌꯣꯛꯅꯔꯦ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯏꯚꯟ ꯁꯨꯁꯥꯏꯠ ꯇꯧꯅꯤꯡꯕꯐꯥꯎ ꯌꯥꯎꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯅꯦ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯊꯦꯡꯅꯕ ꯉꯝꯃꯛꯇꯗꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯍꯥꯏꯕ ꯉꯝꯗꯗꯅꯅꯦ ꯐ꯭ꯌꯨꯆꯔ ꯎꯔꯛꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔꯁꯤꯕꯨ ꯀꯩꯅꯣ ꯑꯩꯈꯣꯏꯕꯨ ꯌꯨꯝꯗ ꯂꯩꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯗꯩꯁꯤꯗ ꯁꯨꯝ ꯂꯩꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯁꯤ ꯋꯥꯈꯜꯁꯤꯗꯅꯦꯕ ꯁꯨꯁꯥꯏꯠ ꯇꯧꯅꯔꯛꯏꯁꯦ ꯑꯩ ꯃꯁꯤꯃꯗꯤ ꯑꯩ ꯈꯟꯖꯩꯕ ꯍꯥꯏꯗꯤ ꯀꯩꯗꯧꯔꯨꯗꯣꯏꯅꯣꯗ ꯄꯨꯟꯁꯤꯁꯤꯕꯨ ꯁꯤꯗꯣꯛꯈ꯭ꯔꯒꯦ ꯀꯥꯏꯅ ꯈꯜꯂꯛꯄꯗꯣ ꯁꯤ ꯑꯩꯈꯣꯏꯗꯁꯨ ꯈꯜꯂꯛꯇꯕ ꯅꯠꯇꯦꯕ ꯏꯚꯟ ꯑꯩ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯑꯩꯐꯥꯎꯇꯅꯦ ꯁꯦꯇꯤꯁꯐꯦꯛꯁꯟꯁꯦ ꯑꯣꯏꯗ꯭ꯔꯕꯅꯤꯅ ꯏꯆꯥꯁꯤꯡꯒꯤꯀꯣ ꯃꯦꯅꯦꯖꯃꯦꯟ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯕꯅꯤꯅꯅꯦ ꯃꯌꯥꯝꯅꯕꯨꯗꯤ ꯈꯔ ꯑꯃꯅꯗꯤ ꯍꯥꯏꯕꯤꯔꯤꯀꯣ ꯅꯣꯏ ꯔꯤꯂꯤꯐ ꯀꯦꯝ ꯂꯩꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯣꯏ ꯋꯥꯠꯇꯅꯕ ꯄꯤꯔꯛꯏ ꯅꯣꯏ ꯀꯔꯤ ꯋꯥꯏ ꯈꯣꯠꯂꯦ ꯍꯥꯏꯌꯦꯕ ꯑꯩꯅ ꯍꯥꯏ ꯅꯣꯏꯁꯨ ꯑꯃꯨꯛꯇꯪ ꯂꯥꯛꯑ ꯂꯩꯔꯨ ꯂꯥꯎ ꯔꯤꯂꯤꯐ ꯀꯦꯝꯁꯤꯗ ꯑꯗꯨꯒꯅꯦ ꯅꯣꯏꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯈꯪꯒꯅꯤ ꯃꯄꯥꯟ ꯊꯣꯡꯗ ꯎꯕꯁꯤꯅ ꯑꯁꯦꯡꯕ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯑꯩ ꯍꯥꯏꯖꯅꯤꯡꯉꯦꯕ ꯎꯗꯕꯅꯤꯅ ꯈꯪꯉꯣꯏ ꯍꯨꯏꯗ ꯃꯄꯨꯅ ꯊꯥꯔꯒ ꯄꯤꯖꯕ ꯊꯥꯔꯒ ꯇꯣꯛꯄꯗꯨ ꯍꯨꯏꯗꯨ ꯃꯄꯨꯟꯁꯤꯗꯨ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕꯅꯦ ꯑꯩꯈꯣꯏꯁꯨ ꯄꯤꯔꯛꯇ꯭ꯔꯦ ꯀꯅꯥ ꯇꯥꯏꯅꯅꯤ ꯑꯩꯈꯣꯏ ꯂꯩꯗꯣꯏꯅꯦꯕ ꯄꯤꯔꯛꯑꯦ ꯆꯥꯗꯣꯏꯅꯦꯕ ꯑꯗꯨꯅꯦꯕ ꯑꯩꯅ ꯈꯟꯖꯔꯤꯁꯦ ꯑꯗꯨꯅ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯊꯨꯞꯆꯟꯕꯤꯔꯦꯒ ꯂꯥꯛꯏꯉꯩꯁꯤꯗ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯌꯨꯝꯗ ꯍꯜꯍꯟꯕꯤꯕꯁꯦ ꯑꯁꯤꯃꯇꯪ ꯃꯣꯗꯤꯖꯤꯗ ꯑꯥꯄꯤꯜ ꯇꯧꯖꯩ ꯑꯗꯣ ꯁꯤꯒꯤ ꯏꯃꯥꯒꯤ ꯑꯋꯥꯕꯁꯦ ꯃꯐꯝꯁꯤꯗꯒ ꯃꯣꯗꯤꯁꯦ ꯂꯥꯛꯑꯒ ꯍꯥꯏꯇꯥꯔꯦ ꯀꯃꯥꯏꯅ ꯍꯤꯡꯉꯤ ꯀꯃꯥꯏꯅ ꯇꯧꯏ ꯀꯔꯤ ꯐꯥꯎꯏ ꯀꯥꯏꯗꯤ ꯋꯥꯔꯤꯒ ꯁꯥꯟꯅꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩꯕ꯭ꯔꯥ ꯑꯗꯨꯕꯨꯗꯤ ꯁꯥꯟꯅꯅꯤꯡꯉꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯗꯨꯕꯨ ꯐꯪꯉꯒꯗꯤ ꯑꯩꯈꯣꯏ ꯁꯥꯅꯤꯡꯕꯒꯤ ꯋꯥꯔꯤ ꯂꯩꯀꯣ ꯁꯥꯅꯤꯡꯕꯒꯤ ꯊꯃꯣꯏꯗ ꯑꯄꯥꯝꯕ ꯂꯩ ꯀꯩ ꯍꯥꯏꯖꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤꯝꯇ ꯑꯗꯨꯝ ꯃꯥ ꯂꯥꯛꯑꯒꯁꯨꯀꯣ ꯂꯥꯛꯑꯦ ꯈꯜꯂꯁꯤ ꯑꯃ꯭ꯔꯤꯁꯥꯁꯨ ꯂꯥꯛꯑꯝꯃꯤ ꯂꯥꯛꯑꯝꯃꯒꯁꯨ ꯖꯔ ꯌꯦꯡꯉꯝꯃ ꯑꯗꯨꯝ ꯆꯠꯈꯤ ꯆꯨꯔꯆꯥꯟꯄꯨꯔꯗꯗꯤ ꯅꯨꯃꯤꯠ 4-5ꯅꯤ ꯂꯩꯔꯨꯏ ꯍꯟꯗꯛꯀꯤ ꯈꯣꯡꯆꯠꯁꯤꯁꯨ ꯆꯨꯔꯆꯥꯟꯄꯨꯔꯗꯗꯤ ꯀꯨꯏꯅ ꯂꯩꯒꯗ꯭ꯔꯥꯅ ꯈꯜꯂꯤ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯉꯥꯏꯍꯥꯛ ꯈꯛꯇꯪ ꯁꯦꯀꯦꯟ ꯑꯃꯇꯪꯗꯤ ꯂꯦꯞꯄꯝꯒꯗꯧꯗꯤ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯀꯩꯒꯨꯝꯕ ꯐꯪꯉꯒꯗꯤ ꯍꯥꯏꯖꯅꯤꯡꯕ ꯌꯥꯝꯅ ꯂꯩ ꯄꯣꯂꯤꯁꯤ ꯃꯌꯥꯝ ꯑꯃ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯄꯣꯂꯤꯁꯤ ꯃꯌꯥꯝ ꯑꯃ ꯀꯩꯅꯣ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯈꯥꯗ ꯃꯌꯥꯝ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯑꯌꯥꯝꯕꯅ ꯑꯗꯨ ꯐꯪꯗꯦ ꯍꯥꯏꯖꯅꯤꯡꯉꯤ ꯃꯥꯅꯗꯤ ꯂꯣꯏꯅ ꯐꯪꯉꯝꯕ ꯌꯥꯏ ꯀꯥꯏꯅ ꯈꯟꯖꯔꯝꯕ ꯌꯥꯏꯀꯣ ꯑꯙꯥꯔꯒꯤ ꯊ꯭ꯔꯨꯗ ꯁ꯭ꯀꯤꯝ ꯃꯌꯥꯝ ꯄꯥꯏꯈꯠꯄꯤꯕꯁꯦ ꯑꯩꯈꯣꯏꯗꯗꯤ ꯌꯧꯗꯦ ꯃꯅꯤꯄꯨꯔꯗꯗꯤ ꯌꯧꯗꯦ ꯍꯥꯏꯕꯁꯦ ꯑꯁꯤ ꯃꯦꯁꯦꯖꯁꯦ ꯄꯤꯖꯅꯤꯡꯉꯤ ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯤ ꯃꯈꯥꯗ ꯂꯩꯔꯕꯅꯤꯅꯀꯣ ꯂꯝ ꯑꯃꯅ ꯂꯩꯔꯕꯅꯤꯅ ꯑꯦꯚ꯭ꯔꯤ ꯅꯨꯛ ꯑꯦꯟ ꯀꯣꯔꯅꯔꯁꯦ ꯌꯦꯡꯍꯟꯅꯤꯡꯉꯤ ꯃꯣꯔꯦꯁꯦ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯅꯤ ꯆꯨꯔꯆꯥꯟꯄꯨꯔ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯂꯝꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯆꯨꯔꯥꯆꯥꯟ ꯃꯍꯥꯔꯥꯖꯀꯤ ꯖꯒꯥꯁꯤꯗ ꯃꯤꯡ ꯂꯧꯔꯒ ꯊꯣꯜꯂꯤꯕꯁꯦ ꯃꯣꯏꯒꯤ ꯂꯝꯈꯥꯡ ꯀꯥꯏꯅꯒ ꯊꯣꯟꯖꯜꯂꯤꯁꯦꯀꯣ ꯃꯁꯤꯃꯁꯨ ꯑꯩꯈꯣ ꯌꯥꯖꯅꯤꯡꯗꯦ ꯏꯁꯥꯒꯤ ꯂꯝꯗ ꯑꯩꯈꯣꯏꯅꯅꯦ ꯁꯩꯗꯥꯡꯕꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗꯅꯦꯕ ꯃꯉꯣꯟꯗ ꯌꯥꯝꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯩꯈꯣꯏꯁꯤꯕꯨ ꯏꯁꯥꯒꯤ ꯂꯝꯗ ꯁꯩꯗꯥꯡꯕꯍꯥꯏꯕꯁꯤ ꯀꯔꯤ ꯂꯝꯗ ꯆꯠꯅꯒꯦꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯥꯏꯅꯣꯔꯤꯇꯤ ꯇꯥꯔꯦ ꯈꯔ ꯂꯩꯔꯗꯤ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯃꯨꯠꯊꯠꯄꯤꯗꯧꯔꯤꯕ꯭ꯔꯥꯕ ꯊꯨꯞꯆꯜꯂꯒ ꯊꯝꯕꯤꯒꯗꯧꯔꯕ꯭ꯔꯥꯕ ꯑꯁꯤ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯦꯕ ꯍꯥꯏꯕ ꯌꯥꯕ ꯌꯥꯗꯕꯕꯨꯗꯤ ꯂꯩꯔꯝꯕ ꯌꯥꯏꯀꯣ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗ ꯀꯩ ꯍꯥꯏꯕ ꯌꯥꯏ ꯌꯥꯗꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯁꯦꯡꯕ ꯊꯃꯣꯏꯒꯤ ꯋꯥꯗꯣ ꯑꯗꯨꯗꯤ ꯑꯩ ꯍꯥꯏꯖꯅꯤꯡꯉꯦꯕ ꯀꯔꯝꯕ ꯃꯑꯣꯡꯗ ꯊꯝꯕꯤꯗꯣꯏꯅꯣ ꯍꯥꯏꯕꯁꯦ ꯃꯥ ꯂꯥꯛꯏ ꯇꯥꯟꯖꯥꯁꯤꯗ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯅ ꯁꯤꯒꯤ ꯑꯣꯏꯍꯜꯂꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤ ꯍꯌꯦꯡꯃꯛ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯥꯛꯀꯗꯧꯔꯤꯕꯗꯨꯗ ꯌꯥꯝꯅ ꯑꯊꯨꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯆꯥꯟꯅꯒꯗꯕ ꯑꯗꯨꯝꯕ ꯊꯕꯛ ꯑꯃ ꯃꯈꯣꯏꯗ ꯍꯥꯟꯅꯒꯤ ꯃꯔꯝꯗ ꯍꯟꯖꯟꯅꯕ ꯑꯗꯩ ꯇꯪꯗꯨ ꯂꯩꯇꯥꯅꯕ ꯑꯃ ꯍꯣꯠꯅꯔꯝꯗ ꯇꯥꯔꯒꯗꯤ ꯃꯥ ꯂꯥꯛꯑꯦ ꯍꯥꯏꯅ ꯃꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤꯕꯁꯦ ꯐꯥꯊꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯂꯥꯛꯑꯒ ꯃꯥꯅ ꯁꯨꯝꯕ ꯍꯥꯟꯅꯒꯤ ꯃꯔꯝꯗ ꯍꯟꯖꯟꯅꯅꯕ ꯊꯕꯛ ꯄꯥꯏꯈꯠꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯗꯨꯃꯈꯛ ꯂꯩꯕꯒꯤꯅꯤ ꯍꯥꯏꯇꯥꯔꯦ ꯃꯍꯥꯛ ꯂꯥꯛꯄꯗ ꯁꯥꯎꯅꯤꯡꯅ ꯐꯥꯊꯔꯒ ꯂꯩꯔꯤꯕꯁꯦ ꯃꯗꯨ ꯊꯕꯛꯇꯣ ꯑꯣꯟꯊꯣꯛꯄꯗꯣ ꯑꯣꯏꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯗ ꯆꯥꯛꯂꯤꯕ ꯃꯩꯔꯤ ꯑꯁꯤ ꯍꯌꯦꯡꯃꯛ ꯃꯨꯊꯠꯄ ꯉꯝꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯒ ꯂꯣꯏꯅꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯗꯝꯖꯔꯤꯕ ꯅꯥꯎꯔꯦꯝ ꯇꯅꯨꯔꯟꯖꯟ ꯏꯆꯦꯜ ꯅ꯭ꯌꯨꯁ ꯅꯦꯠꯋꯥꯔꯛ ꯀꯣꯅꯨꯡ ꯃꯃꯥ